Sangai kumhai lising ni kunithoi gi mapung oiba thauram ngasi tourism culture amadi donor gi union minister G Kishan Reddy na hauna bi matung ina moirang khunau da leiba sangai ethnic park ta mai park na haudom Sangai festival gi mangoina na moirang khunau da nauna saba sangai ethnic heritage park ngasi chief minister nong thomam bide na mai kum hangdok tu na sanga thei Amadi Loktak Party Pumdi Lakli Balising Lik Kulmundoi gi February tha fauba gi mamangda sengdok pa loina bapandam thamli haina Manipur gi chief minister Nongthamam Bide na phongdok IS News meeting tabiri bapum namak po ahan magtada Monica Mayengbam na taram na okchari COVID-19 daging agthok na bagkuttoy na hambiu hand sanitizer sizinambiu mask upiu fit taru ki distance thambiu yari makai vaccine dose na kapthok piu injection ba haiba sina pum namak yai fapani haujik pau sandok na bisari Tha asigi kuntra fauba Manipur gi tongan mafamda pangthokadoriba sangai kumhai lising ni kunithoi gi mapung oiba thoram ngasi tourism culture amadi donor gi union minister G Kishan Reddy na hauna bi matung ina moirang khunau da leiba sangai ethnic park da mai park na haudokhrei kumhai asibu haudokladuna saruk yaba fangbada union minister na Manipur gi miyambu tawbimal khangba utpagaloina na Manipur gi tongan ba furup kuntra humdoi Mafam amatada unaba fangbada nungaiba fongdokhi mahakna makha taraduna asiguma kumhai ama pak sanna amadi jauna sin langbagidamak Manipur gi chief minister amadi mahaki cabinet colleague amasung MLA yauna organizing committee bu thagarba fongdokhi India gi tongan ba lamdam gi miyamna kumhai asibu mityeng taduna Manipur gi phajaraba sing khangnaba appeal tawki India na yumbu oiduna pangthokadoriba G20 summit kamari leidena India gi mafam kayada thoram pangthokadori masigi manungda state asidasu event khara pangthokani haina fongdokhi ngasigi thoram atuda saruk yakiba chief minister N Birena pangthokliba kumhai asi lamdam asigi yelhau furup khudingmakna punna saruk yaminaduna amatta oibagi lingjel manabagi wakalonda pangthokpa kumhai ni haina fongdokhi moiram khunau da pangthokliba mapung oiba Thoram asigi damak sem sabada amadi hiram kuding magta sarug yakiba kuding magpu thagat pa fongdok pagaloina thanga amadi moirang kendragi MLA amadi miyamna park asi semgat sagat pada sel amatta laudana harauna lam pirakibada thagat pa fongdokhi loinana governor na miyamda pirak pi aifa paujel chief minister na pathoktuna miyamda tahankhi Nasigi Thoramda Saruk Yakiba Rajya Sabha gi member Sanajau Balai Sembana Sangai gi masing hantarakliba mutsin lakliba Manipur gi poni sagol makhalamadi Loktak Pat ki piksin lakliba gi matangda union minister gi pokning chingshinki Mahakna haikibada Manipur laingakna hiramasiki matangda hotnaba yaba hotnariba asigi mathakta center laingakna sumit yeng changdana khud thingzin haningbagi apamba fongdokhi Sangai Festival gi mangoina na moirang khunau da nauna saba Sangai Ethnic Heritage Park ngasi Chief Minister Nongthombam Birena maikum hangdok tu na sanga ki Manipur Tourism Department gi makhada saba park asi sanga bagi thoramga mari leinana Chief Minister na lamdam asigi asida khundariba miyam amatto oina punsinnabagi wakhallon da Sangai Ethnic Heritage Park asi sabani haina fongdok kibagaloina Manipur da khundariba purup khudingmakna amana amabu ikai khumnana hingminana ba appeal sutokhi ngasi sangabagi thoramadu da Minister Govindas Kontu Tungam Biswajit Letpau Haukip El Susindro Rajya Sabha gi MP Sanajau Balai Semba MLA Kongkham Ravindro amadi SKB na chingba maru oiba mioi kayana sarugya ki bagaloina civil amadi police ki makok thongba official kayana sarugya ki Belongingness, sense of belongingness. Aikoi se masigi leibak sigi state sigi part amani ko ga haibagi makoida sida lehoriba mayam sina magi group to torkanda jagoi saraga lai foramaga mother khaloriba wakaldo. That is the mission of the state government. Adugi potu tana badu ne state government owners. Paisa talaga phange but nungsinaba trust sena leiba phangoi.
Trust karai dagi lai, confidence building, kramaina to bodai, self respect, equality. Aduna aduk mayam tu dai koina basis werkanda sigi se ai memories na summaga dai August ki hogi ba August ki tarik 19 da taba hogi bani mis. September, October, November, hardly thani makai hum khatani sida dai koina thak subul matam thongba. Adui manunga nimit tarani mo nong sathina mafam marang khangogna nong lakhi badagi thabak to yam sathina hamper bigeba. Ai ding amaroi dra na I pakhanur bani. Loktak Pat ki phumdi lakliba lising ni kunhumdoi ki February tha phawbagi mamangda sengdokpa loina mapandam thamni haina Manipur ki Chief Minister Nongthombam Bilena phongdokre wafama singa si Loktak Pat ki Sendra da pangthokpa hydraulic excavator long boom mapan sangaba ki thoram ga mari leinana athoi mitunglen gi warol piruduna phongdokibani mahakna makhatana haikibada Loktak Pata aina yadaba mawngda lam khopchin liba sing asi masana khangna Sidok na ba appeal tawki Loktak Development Authority LDA na sinduna pangthok pathoram aduda PHED Minister L Sushindro LDA gi Chairman M Asin Kumar amadi LDA gi Project Director L Bhagaton susarugyaki Hujik tor kadoliba mayam se da praja mayam support pibiyo praja singi thamoi shoka da praja singi mang mata ka da wa ka da thibak ma dai koi tawroi tawda bu lex di kan bai hujik am tangai fadi alo lex pura ko ke nuna law province Asian Development Bank pai gi tolo loi kare pura world class ki level da ADB gi makha da sigi Loktak system kani adu ko hujik aina pumsi am thuna seng da ya da na February da koi ke no lak do riba G20 की powerful developed wherever country कुंडली में वही शाम के यहाँ मुलाक करोगे Iramdam asida nahasingna chahidaba mayai kaba chinjakta laichuduna makhoi masa amadi khunaida chaitheng piriba asidagi kanba ngamnaba amadi afaba mahairoi afaba khunai ama semgatnaba ki pandamda Manipuri Students Federation MSF na kumja lising ni kun October gi tang 16 dagi aikhoi mayai kaba drug thadoklasi haiba a drug use prevention campaign asigi makhada all Manipur school student amadi transporter association ga khutsamnaduna punna ngasi poster campaign ama haudokre poster campaign asida Manipur gi mahiloi sing inkadlak libat naha sing oja amadi laibak miyamna Manipuri Students Federation MSF ki khongthang asibu he na kumang chawshin hanbada mateng pangbiduna chagot piu Manipur gi mafam khudingda mahiloi singbu mayumda amadi school fawba puthok pusin tawbada achawba thaudang lawriba transport services singi miyoi singna gari singda poster stickers thet pinabasu MSF head Office Drug Affairs Secretary gi Guangangloi Prem Ningombam na appeal torokli MSF ki ngasidagi changshiliba campaign asibu Manipur gi kachin koya sinba thungna yauhanbada mateng pangliba print amadi electronic media gi ichil inau singnasu mateng pangbiu loinana lamdamasigi civil society organization sing amadi laikai gi lairiba clubs mairabai bi sing gi association pumnamakna afaba tinjang gaijang daba naha sing puthok pada amadi afaba khunai ama semgat pada aikhoi punna thaudang laumina si haina makhata na phongdoragli October poster campaign asida Manipur ki laiba mahilosang singi mahilosing khalabriba na sing oja sing amadi laibak miyamna MSF na October pongthang asibu bena kumang kapsinaba support tawbiu Manipur ki mafam khudingda chalairiba mahilosang singi Kungi Ben Service amadi transport service kudima na poster sticker si aida napina ba hajari haiba Manipur Student Federation MSF na ngasidagi sangsiliba campaign asibu Manipur ki kachin koya sinba thungna yohaliba mateng pangbiba print amadi electronic media ki chinau singnasu mateng pangbiu hajari Indonesia gi West Java province ta ngasi magnitude manga dasmik taruk yauna yuwa habada yamdrabada miyoi kun laikidrei miyoi chahumna asok apanangkhre agency gi paw amagi matung ena nongchuk thamba Java da epicenter oikiba yuha habagi thaudok aduna tsunami thokpa yabagi phibam oikide hade yuha hakiba da yum amadi boarding school kaya amang ata thoki hade Kangpopi district ki oina Mangarak Suba District Health Leaders Day amadi miyam gi numit thauram tha sigi kun manga da Champhai subdivision gi manung channel ba Kaithilmanbi community hall da ayuki pung 8 dagi pangthok lagane haina Kangpokpi district ki DC Kengu Zuringla na thok pachirol amana khangalakli
हाइरिबा असिदा डिस्ट्रिक्ट असिगी एसपी डीएफओ सीईओ एसएचएडीसी एसडीओ बीडीओ डीएलओ अमदी एलडीएम खुदिंगमक सोइदना सरुक याबिनबा खंगहलकली लोइनना डिस्ट्रिक्ट सीएमओ ना हक्सेलगा मरी लेनबा थबक थौरम सिंगी मथकता कोविड-19 गे हिदाक कापथोकनबा थौरांग तौनबसु चिरोल अदुना खंगहलकली Orange Festival amadi atai atopa kumhai gi matam yaurakpaga loinana matam kaya gi mamangdagi Tamenglong town manungi lambi ayamba sembi dabadagi uphul hauduna miyamna chathok chasin tawbada khudong chadaba kaya mayok naramba adu ngasidagi mari lenaba department na koila thabagi thabak haukhre Pau amagi matungina hairiba lambi sing asi semjinnaba Manipur lainga ki Public Works Department na senthang kaitharaklabasu thabak subada Sizinaba Kutlai Singh Tamenglong Kendrigi MLA Zanghemlung Pamaina Haizabadagi Sivalaya Construction Company Private Limited Tagi Waidana Sizinari Haide Lambi Semliba Sida Tamenglong Gimiamna Mating Pangbagaloina Lambi Koila Tabalo Driba Fauba Lambi Ginaki Tagari Kamjindanaba MLA na appeal Torokli Panbayabadi Tamenglong Town Manungi Lambi Sing Athuba Matamda Semdrabadi Market Thong Londona Kongjang Jangchilagani Haina Lamdamadongi Mayamna Fongdokiba Laikrabani Kuki Furup ki Sagnai de Bas Saisakpa Saikothang Elias Glena Thangpuna Masagi Anaba Manamaram Oraga Matam Sang na Imphal gi Rims Hospital da Layeng Lamna Bamatung Laikidabada Kuki Artist Progressive Union Kapuna Awaba Amadi Nungai Taba Fongdorakli Hauki Bajahi Kun Hena Isai Gilamda Laiduna Miam gi Thabak Tauramba Saisakpa Asina Manung Matam Chadana Laikidaba Asi Kapugioina Achoba Mensin Mangamnaroidaba Mangzaba Amani Laikidrabagi Tawaina Lairam Lenda Ingna Chikna Lairunaba Amadi Imung Manungi Awabada Sarukyari Haina Kapugi Information and Publicity Department na Thokpachirol Amana Hairi Manipur gi oina ngasi Fino Payment Bank ki branch ama Uripok Tawrangbam Laikai-da haunabi matung ina nauna haundokre Hariba branch asi state ki super distributor Y Soniana ribbon kaktuna hangdoki bank asi ki branch manager Laishram Umanandana fangdorakpagi matung ina ngasi nauna hangdokliba bank asi RBI gi makhada license piduna hangdokpani awang nongpok state ki oina Manipur yauna Mizoram amadi Arunachal Pradesh state ta hangnabagi ayapa pirakle bank asida kanagumba miyoi amana lupa lising amaga chatrukta account hangbada lupa lakh anigi free life insurance ki khudong chaba pibagaloina zero balance ta account hangnabagi damak lupa chatre yankhai atuka chahi tarani pan gi makhada leiba singi oina lupa chatruk yankhai da account hangbagi khudong chaba leibagaloina account makhal ahum asiki ATM card ki khudong chaba su leigani hari Senior Writers and Playwright Forum CWPF Manipur ke President Manau PMM na Thoram Mapu Ojuna Uripok Bachaspati Laikai Dalaiba Forum gi Office ta Emergency General Body Mifam Bangthoktuna Forum asigi Anoba Thaupu Gadabasing Hongtok Hongjin Taukibagaloina General Body Mifam gi Manung Channa Saideng Sendenabagi Thoram Amasu Bangthokre Thoram aduda forum gi patron member Yaskul Khoirakpam amadi forum gi member singna sarugyaki Manau BMM na haikibada kumjali singni taramari ki September tha da sem kiba forum masina ngasidi khumang chawshinna changshin mangamle Manipur da leidiba ayiba khudingmakna member oibina basu appeal torakle CWPF Manipur gi nauna thau Punabagi Khan Krabam Yoy Singh adudi President ta Manau BMM Vice President ta Ajit Yumnam Secretary General da Binoranjan Oinam Joint Secretary da Sudhir Kangjam Treasurer da Tarachan Oinam Information and Publicity Secretary da B Roji Executive Member da Salam Santibala Yambem Tombi AK Gyaneshwari Rakesh Naurem amadi Birendra Salam na Chingbani Loinana OC Meira amasung Moirang Them Raje na Film Forum Manipur gi nominee Singoiki Thoramgi Manung Channa Manipur State Film and Television Institute ki Director Oina Khan Kraba Forum asigi member su oiriba Birendra Salam amadi Writers Forum Imphal na Khundongbam Brojendro Lifetime Achievement Award piduna ikai khumnaba utkraba Moirangthem Inaubu Harau Taramna Oktuna Pukning Thawatki Ministry of Culture Government of India gi Cultural Function and Production Grant ki makhada
Peacemaker Artist Association na puthokpa play loi kabada yumpham oiraga numit nipumangani chupna revitalization of Moirang Parvada yumpham oiraga chatharakpa workshop kam production ge thoram ngasi lotion khre uripok achom laikai gi community hall da pangthokiba lotion bagi thoram atuda IAS retired K Radha Kumar na athoi mithung uripok achom laikai youth club ki president B Shanti Sharma na thoram mapu social dramatic union uripok achom laikai gi president S Naubi state media coordinator art and culture government of Manipur Samurai Lakpam Nabachandra Sharma amadi state Kalak Academy award makhon mani mongsabana akhan na bamithung sing oina sarugyaki sumang lila si haujikti achauba medium ama oiduna kunai asibu achumba mayonda purakpada achauba thaudang lauri haibada haiman bathokloi Moirang Parvada haurakhiba sumang lila na ngasidi malemda saktak tuna Manipur gi art and culture da achauba mafam amakali haina wangang loi singna phongdoknaki Department of Pediatric and Preventive Dentistry, Department of Public Health Dentistry, Dental College, Regional Institute of Medical Sciences, RIMS, Infalga Kutsamnaduna, Oral Health Awareness and Screening Camp Amapang Tokre. National Pedodontist Day, Lissingani Kunitogi, Saruka Amaoina, Ngarang Kamjong District Kim. Yesom Village the Laiba Blessings Academy the Bangtokiba Oral Health Awareness and Screening Camp to Department of Public Health Dentistry, Dental College RIMS Infalgi Associate Professor Dr. Nandita Ketri Mumna, Lamjing Lamtaki. Faculty Amadi Mahiroi Singna, Angang Yauna, Punna Mahi Mioi, Jamani Fuhumdo Ya Checkup Taubagalunina, Makhatana, Laying Bamato Tabasinda, Pautak P Bagalunina, toothbrush, toothpaste, mouthwash, Medicines IEC ge Portlam Singh amadi Sanapot Singh yan thoki COVID laichet na chahi ani lep ruba matungda Manipur miyam na khaurang na ngainarakpa sangai festival asida han na lauthoki mamatungina mapalamdagi saknairaba miyoi kaya na sarugya gadawri ngasi sangai festival isingani kunithoi hawdokpa numit ki moirang khunauda pangthokadaba designer Kumarjit Laishram gi fashion show da showstopper oina sarugya na ba model amadi actress Nargis Fakri ngasi Imphal da thonglakre Festival asida mahaksu sarugyagani haina mamangda Nargisna phongdokiba matamda Manipur khaktada phangba sangaibu punna yokhat minyasi haina social media gi khothangda appeal tawkhibani Haukiba pung kunmarida India da nauna miyoi chamri supna taruk COVID positive oire laikida mi masing na tarani thoni fakalapagi chang cha da marfodrani pan 10 meg ni panchino oire apun ma confirm case na koti mari lakh ni futaruk lising humpu mapan chamri kunma tho yokre active case na lising taruk chamri supna anida hantharakle laina asna maram oraga laikida mi gi masing na lakh manga lising kuntra chamapan ngakpigani lising kuntra chamanga marfutarukni laina astagi naw faduna discharge tawkiba migi masingna koti mari lakh ni fumathoi lising kuntra ni thoi chamari kuntra humdoi laina astagi ngaktokna vaccine kapthokiba punma migi masingna koti chani taramapan lakh marfutaruk henkre Malemgi oina COVID lachetna khwaidigi hena sokalaba leibak singi manungda USA na ahanba India na ani suba amadi France na ahum suba da leiri Awang Nongpok State singi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri Haujik pao ki marak thana atin break amatang laminasi Ima ibema khunthok hanbi amadi ipai bungo thangsingang wining thau anigi sahi gi sanu katpagi paujel Lakliba November ki tang kunmanga poinu gi nini panba irai numita ima ibema khunthok hanbi amadi ipai bungo thangsingang wining thau anigi sahi gi sanu katpa numit thokle Thoramasida ima amadi ipagi macha manai khwai khibikna saruk ya biranaba nolukchari thoram pareng laigi thoram hoba ayu pung 3 makhai chanu katpagi matam ayu pung 13 luklen phangminaba nungthil pung 12 makhai paujenjaliba ima ibema khunthok hanbi thogal maruk DM University campus thangweban Imphal break matungda mayam mutaram okchari makhata bauda University Grants Commission UGC na Higher Educational Institutions Kudingwakta 4-year undergraduate program gi poram yathokre academic session singani kulhumdoi kunmari dagi haugadoriba program asigi matangda mathang chayolda laibak asigi university kudingmakta kupna khanghalagani hairi 4-year undergraduate program asi Central University nifumanga amadi state ki private university singda mathang academic session dagi chatnaba haugani hairi
Yangkai Humdoi Suba International Film Festival of India ngarang numidang Goa da hagdokraba matung Union Minister for Information and Broadcasting Anurag Singh Thakur na 75 Creative Minds of Tomorrow ngasi hagdokre 75 Creative Minds asina filmmaking gi hiramda haithoi singthoiraba naha singbu khangdoknaba amadi makhoibu pukning thogatnaba pandam thamli thoramadu Union Minister Anurag Singh Thakur na leibak asiki tongan ba mafamdagi lakpa festival asida sarug yariba naha oidiba film gi lamda khongdaraklaba talent humdra mangada yaifa paujel pikhi ngasi November kunma thoidagi hauraga filmmaker humdra manga asigi lakadaba punsida mai pakpagi lambi lakpa hauragani haina mahakna fongdokhi Fida asena naha oiba filmmaker singbu makong sombi bada mateng oiragani India gi senmitlonda film industry na ajawbu thaudang lauri haki festival asiki film chada nifudi nupina puthokpu oiri loinana masidagi chada tara mathoina humdra manga 75 creative minds da utkadariba film sing da yauri Goa da chathariba International Film Festival of India da Indian Panorama gi sarok ngasidagi haudoklagani Feature films kun manga amadi non-feature films kun India Panorama gi section da utkani Indian Panorama films na tungan ba lol lining amadi chatnabi bu utli lol sing adudi Kannada Telugu Malayalam Marathi Hindi Oriya Manipuri na chingbani Haujik sanabagi pau lobirasi All Manipur Polo Association asinduna team tara marina sarugyaraga knockout basis ta tang tara nipandagi kangla manung kangjebung da chatharakliba ahanba Chief Minister Shagol Kangje Championship ing asisana kiba ahanba round da Paradise Polo Club Wangkhaina AR Polo team bu panjal tarani thoi tarama thoi mai thibe pikre match asi mai pakra Paradise Polo Club Wangkhai gi point tarani thoi adu moirang them Anand amadi TH Bhagatna panjal ahum chanki and Philip Y. Pritam K. Prem Kumar Amadi Case H. Shanti Kumar na Panjal Amamam Chanki K. Samanandana Panjal Ani Chanki Championship Asigi Atopa match Amadana Imphal East District Polo Association na Lampel Polo Club po Panjal Nifumari Mangada Mighty Pepiduna Semi-final Changre All Manipur Football Association na sinduna team tara na sarugyarga chathariba Khelo India State League for Under 17 Girls Football Tournament king ase isu Wangkhai ground da sanakiba match da ICSA irengbam na PLL Churachandpur bo goal ani amada mai tiba pikre match asi mai pakraba ICSA gi goal ani adu irom Sonibia amadi irengbam thazaman bina match ki minute tara taru kamadi tara tere chatpada chanki match asida PLL gi amatangar goal na hingdai kimna match ki minute kunmanga chatpada chanki atopa match amadana isu wangkhaina FC Imphal mayai koi bibu goal taruk amada mai thiba pikre hayeng tournament pung nipan tapada mapan tapada YWC langthapal amadi WFA kakching na sanaragare Kumukchom Joy Kisan ki sponsor makha the All Manipur Football Association asinduna haugiba August kundagi team tarama panna group ani da sarukyaraga chatharakliba Kumukcham Inaucha Singh Memorial taramanga Super Manipur State League king assist DSA Bisnupur Mini Stadium da sanakiba match amada RAW MAYENGBAM Laikaina YUFC Ukrubu goal ahum amada mighty bapikre match asi mai pakraba RAU ge goal ahum adu NGG10 Ngantem Rishan Amadi Arbishan na match ki minute nifu mapan yang kaitaruk amadi yang kanipan chatpada janki match asida YUFC gi amatangar ba goal na blessing na match ki minute humdrani thoi chatpada janki league asigi ngasi sanaki ba atopa match amada Movanlai Athletics Sadar Hills amadi AFC Thawal goal amamam chanaduna draw oikre match asida Movanlai Athletics ki amatangar ba goal na ngamin lengo na match ki minute tara taruk chatpada chanki AFC Thawal gi amatangar ba goal na Singamayum Farid na match ki minute humdrani thoi chatpada chanki hayeng ayuk pung taramathoy minute nifu manga chatpada Trau FC Kwakathel amadi DM Rao Awang Segmaina sanaragani nungthil pung ani minute manga chatpada Nesu Khurai amadi UKB Churachandpur na sanaragani
ngarang FIFA World Cup 2022 gi ihan hanba match ta Ecuador nam Qatar bu panjal ama sino da mai thipe pikre FIFA World Cup 2022 ngarang numidam nungai da thauram kaya ga loina hawdok khraba matungda numidang pung 8 makhai ta ba matamda sanakhiba opening match ta Ecuador na Qatar bu panjal ani sino da mai thipe pikibani ngasi sanagadaba match singda India gi pungfam da numidang pung 6 makhai ta ba matamda Khalifa International Stadium da Group B gi match da England amasung Iran lamba tawnaragani Group A gi match da Senegal ga Netherlands ga numidang pung 8 makhai ta ba matamda Al Tamama Stadium da sanaragani ngasi nongmagi oiba ay ngasagi pau pizari ngasi gi oina Manipur da khwaidagi sakibagi chang asi Celsius degree 18.3 oikhibagi loina khwaidagi ingkibagi changna Celsius degree 13.8 oikhi nungsida yawba ising malingi changna ayukta cha da marfudra taret amadi nungthilena cha da 65 oikhi aroiba da maroiba pau Sangai kumhai lisingani kunithoi gi mapung oiba thauram ngasi tourism culture amadi donor union minister G Kisan Reddy na haunabi matungina moirang kunau da leiba sangai ethnic park tamai park na hodokre Sangai festival gi mangoina na moirang kunau da nauna saba sangai ethnic heritage park ngasi chief minister nong thomam birena maikum hangdok tuna sanga khre amadi loktak pat ki fumdi lakliba lisingani kundo gi February tha phawbagi mamangda sengdok paloina ba pandam thamli haina Manipur gi chief minister nong thomam birena phongdokre Hauchiki oina di IS News episode pau matang sida losinjare